channel mayam taram uksari lena sigi maroi pau sing pizari warok sing de kuki khulga taina wadak security matik chana thambiyu kunja sing kumja so lesing ni kulum dagi me hum dagi thorake ba kangloki irang maram oiraga sei ani makha hena Bishnupur district manung channel leba Lemaram high school leramba warok sing IDP sing lengana December phaw manung da mayumda anjanangani haiba haina thajaba pikhiba dugi matungin relief camp asita leramba imung Ompugu Marigi Miyoi Chaniga Yankai Teret Bishnupur district DC Puja Elang Magi Miyang Makada Anjan Kraba IDP singi Makidagi Matik Saba security sing Pibi Naba Maylena singi puning chinsalakli Mafam aduda pawmi chinga Hakting nana satlubada mayumda Anjalaba Miyoi sing aduna phongtorakpada Sei ani makai hena mayum thadoktuna leiraba matung masag mayum hanjana phangmuse yam nungaiba phawi adubu mayumda hanjale haibasu matam sana yum thadoktuna leirakpani yum kaigi film ase yamna sokchalambana karama matamda hanagi ingna chingna leibangamgani haibadu tambangamda film da leiri lenga ki mekedagi IDP singda pithokadaba senpamsing ahanba tangkaki pikrabaju ani subu tangkaki pithoktribana khudongsadaba kaya mayong hale athubada pithoknaba thorang lokat piu hairi amaramda hujik warok singgi khunjasing ase kontramde suba AR CRPF amadi state post ngak sendana leirabasu khul asigi hek taina wada leiriba kuki singna amu khane attack chatharakadra haibagi mipaiba leibana kuki singa taina riba phamsing asida hen security sing matik chana thambiu hujik khul asida khunjasingna chathoksin tawuda security force sing asina Aadhaar card check tawgi thabuk chathari khul asida chathoksin tawuda akakna matam thamba sina khunjasingda khudongsadaba kaya mayok nali hairi kuki singu illegal migrant ni hairakpada yaningda phongtokri Kuki Purupu illegal migrant ni haina phongtorokpa adu Committee on Protection of Tribal Area Manipur Kuki Hills koktamna akan muangda yaningda phongtokri asigma mafam ase constitution na yaroidaba amasung law gi miyeng da chanadaba amani Manipuri tongan bi ethnic groups singi marakta chunadaba mafam ama phongtonarli Naga Traki Organization Karana Prime Minister Narendra Modi da ai Serol Thadana Myanmar dagi chin kuki kaya thingbinaba yaudana sasalariba adu yengsenana haijakiba dugi matung ina Committee on Protection of Tribal Area Manipur na yaningda phongtorkibani koktamgi Serol aduna hai asigumba mafam ase constitution ga chunadaba ligen oina chanaba yadaba puarida aranba amasung communal oiba wafamni tongan media report singna kuki singbu yellow minati haina phongtoknarli adu sendan sajanba amani constitution na piriba ngalo adusu sakanggadabani chahi 100 hena constitution na ngalo pidun laklabani kuki tribe asiju kumja solution samapa yankai dagi hongna schedule tribe ama oina sak khanglibani natamadda any tribe haina list yauri Indian constitution gi article number 393 gi matung ina India gi president na parliament gi ayaba loina list adu sentok senjin tawgadabani state government civil society organization natraga lanai miyoi amatana authority ama oina wahang hangba yaroi kuki singbu foreigner ni haiba photoli wafam adu constitution gi matung ina wahanthok yaudaba amani hai indigo gi wathok marata kudong chaba lawdanaba aeroplane ticket mamal lengana nong lepkre Indigo gi wathok marakta khudong chaba lawdanaba aeroplane ticket mamal lengana lepa hokre Indigo Airlines ki domestic flight khudingma cancel tokhiba amadi pak sana flight paibagi matam delay tawna maram oiraga tongan airlines ki ticket mamal Yankalakpa Tinugidamukta Civil Aviation Ministry na ngasi anaw ticket ki mamal laukthokre Ministry gi Serol aduna hai airline kharana hojik oiriba khudongchada phim asida ticket mamal ka hena henkananaba honarko adu lengan haksina lawi passenger singdi khudongchaba longnanaba honariba miyoi singdagi kanawgidamakta anawba ticket ki mamal adu lepani Sing matung in high kilometer songa phawa pagadaba aeroplane gi ticket mamal ase lising tere ka songa ogadabani kilometer songa dagina lising ama phawa pagadaba mamana lupa lising 30 kilometer lising ama dagina lising ama songa phawa pagadaba na mamana lupa lising 35 amadi kilometer lising 35 gi athata pagadaba aeroplane gi ticket na lupa lising 30 pani tongan ba airline singna chunaba ticket mamal ase service tongnanaba akanaba thorang ase pakalakpani thorang ase airlines kudimona sanagani lengana deblibak ticket mamal gi sang ase ngang sakadabani hojik oiriba film asi mahausa gi film da hanjalutri phawa anobu ticket mamal asi sanagani passenger singna khudongchadaba thoondanaba amadi discipline leina ticket ki mamal lepnanaba akanaba directive adu thokibani asigam khudongchada matam asida aeroplane tongduna chatliba singda sel thungi awawa mayok halhoidabani ministry airlines singa paw phawnaduna online travels platform sing yengsangani loina ticket ki mamal su lengana kumna yengsangani hairi amoromda Indigo gi cancel tokraba flight sing gi ticket ki chanpam punamak laliba tang tere ki midang pung 3 phawi manungda passenger singda atoknaba Ministry of Civil Aviation Indigo gi official singda khankre loina hojik oiri film asida airline service toribisingna flight ki atongmal henkalaktanaba ministry na mai lenaba singda poktak pe kre hiram asigi matangda PIB gi report amana hai hokiba namit kharani asida Indigo gi flight khara cancel tokiba adugi ticket ki chanpam punamak laliba tang tere ki midang pung 9 phawi
manungda passenger singda toknanaba aviation khankhibani ticket ki sempam hotopa wafam ase thengtharaba natraga tawdaba tarabadi athubada regulator action logani hairi ministry na flight cancel tokhiba sinamaram oiraga passenger singda flight residual torakpa matamda airline singna ahenba senfam laroidabani hojik oirakli phibam asina airlines company kharana matam chadaba mongda flight ki atongmal hena lore haba wafam khangle hiram asida ministry na khanaba miyang changduna senaba tholiba flight ki route singda chatnaba yaba atongmal airline singna longnanaba ministry na regulatory power sinaragani hiram asiga mai lena official gi oiba yathang ama airlines company singna pidana hojik flight ki atongmangli matangda khankhre wafam ase hojik senaba tholingai manung asida chapchana ingadabani hairi real time da target atongmal ase komning sin khigani ministry na airline singda khangkiba atongmal gi chanakalo adu hek nathairakpa matamda chumthoknabagi action lokhotgani haina su report asina makha tari